Mayamba Kuramjari Adam Yangbiribase Impact Talk to Manipurni, I Pinky Okram. Ngasi akhoi episode sida unajaga dawribasi akhoi ki damaktadi yamna special oiba adugumba oza amani akhoi kaunaruba laitana haunaruba naidana masana makhong thongna akhoi gi studio tamna akhoi ga wari sanarurani haina lakpiba adugumba oza amani mahaki maming sagol sem taruni leima mahak sagolban mabudong mantri lekai dagini mahakasi inglising amaga chamapan marfuni thogi Asian Games ta 100 meter race ta second position lawrakhibi adugumba athlete amani masida natana National amadi international ki thakta competition kaya ama yauraga mana kaya ama puraklaba adugumba oza amani masida natana mahakasi film writer ni producer ni lyricsu ibi isai mayeksu ibi masida natana atopa association kaya amagi member su oibiri mahaki chahi se yamakpana maram oiraga aikoina wari saba matamda kaukhiba akawbagi lerol nungda changkhiba haiba tare madusu yawi adubu akhoi best level da hotna jage mahaka wari sanaraga mayamda ozasina punsida kari kari thengnar ei haibadu mayamda madugi pausel pinina ba hotna jage masigi marakta mayamda haizaba amadi Ozana ngasi makhong thongna lakpiba si yamna unexpected oibanina akhoi desu wakhal da leitaba ozana nong makhoi gi sumaini studio da nongma phong launa laaga interview logone haibase khangjaru dabana akhoi gi dress ki fizol gi arrangement tawza haudre masigi damak chu yengbiri ba khwai pumna makna ngakpi gani oza taruniga wari sabagi tanja adu laujage oza bo hanba makta taramna okchari ozana khoi gi studio da hek lak padagi lamjel chen bagi maram da ngasai dagi wari mayam sabire adubu ahanba question oina khangjaning basi ozana lamjen chelak lebasi karamna chelak khibano kanana support tawraga natraga angang oirikan dagi chelak pra karamba chahi kya suraba matam dagi chelak pa haukibagi haibagi wari matek adu akhoi gi audience mayam da libiu aina lamjen chen base masi yamna nungai na cheli se kaligino haibu aina matam mamada sahi tara ga mari ahum ga churapada barani karoba barani kabadu da chen badu chikhat pado adu da gidi adam lamjen chening lamjen chening bagi ihulama phawgrise baruni chingse karuraba matung da phawrak paneba ado ozana chahi tara hum doi tara mari da di baruni ching karure lamjen chening bagi di ama phawre adubu lohongdringai gi mamangda yumbal bunsi da changdringai gi mamangda haiba tare ko adugi mamangda gi lamjen se chen ba haubirakpra natraga lohongaba matungda अखोगी मेडल मैम लौर इसे सिजे करम मतमदा चेन की बनो लमजेन से करम मतमदा चेन की अइना लमजेन चेन की बसी 1955 अतल वोर मन 1955 होय रफली ओजागी से 1955 ता ओ 1952 1952 जिदगी ओजा से लमजेन चेन बहौरे ओजा दो लमजेन चेन बहौबसिदा न्यू दिल्ली दा चटपा फिनलैंड दा चटपा मलेशिया चटपा सिंगापुर चटपा सिगी मयाम से ओजागा कनागा लोइना बिरगा चटली मणिपुर दगी मणिपुर रिप्रेजेंट तौरगा चटपा मतमदा स्टेट ना खनगतलगा ओजा से खनगतलगा थाब्रा कना लोइना रथाई कमाइना चटली हाइबदुगी मतांगदा मतेक अमता हाइबी अइना मदो चटपा मतमदा कोई की मेमचा हाइदना लिलोंग दगी लिलोंग मेमचा आदरा मागा लोइना रगा चले माजु खलक अदु चटपा मतम सिदा ओजा चटपा से ट्रेन दा तोंगा चटपीब्रा फ्लाइट दा तोंगा चटपरा एरोप्लेन दा तोंगा चटपीब्रा मदु चटपा से एरोप्लेन दा तोंग एरोप्लेन दा तोंगे एरोप्लेन दा तोंग बकी पैसा से फ्लाइट टिकट से सिदी ओजाना तुम पुथोकपीब्रा नत्रगा कनाना पुथोकपी फ्लाइट टिकट से पैसा से अइना पुथोएदना अदो कोनथंग दा हल अकाना मोइना मुपीबा मोइना ओके अदुदुगा लमजेन से चेलगा 1952 दगी लमजेन चेन बहौरे मदुदगी चेन बहौरक पसिना ओजाना चाही कया सुरकांदा लमजेन से अरोइबा ओइना चेन बिखी ओ अइना अरोइबा हाइबो 20
13 da to e okay 2013 da to khre ngam dare sen ba sonjale hakchang sonjale ena tra si sonbe solaga lamjen chen ba budi to khre oja ada marak sida ojana film ahum amuk puthu i ba ama film su ibiri writer su oibiri film producer su oiri aduga khoi cassette ta matam ama yam phauna lila ga tanaramba cassette macha sida su audio cassette sida su wari phongbiri ba sigi sina karamba matam dai phongno lamjen chelingai dagi phong ba haubi khibra natraga madu loira kanda phongbra lamjen chelingai dagi di cassette phongi do aduga ozana si phong bagi film oza tarunina puthok पिखिबा है बतारे फिल्म अमखकी ममिंग पंजगे मयाम की दमकता ओजाना पुथोकपीबा फिल्म अहान बदा चाक्याम पोकपी मथंगदा डॉक्यूमेंट्री फिल्म मिनिट निफु मंगा सांगबा डॉक्यूमेंट्री फिल्म हीरोइन मिहातपी हाइबा म लेरे अदुगा कॉमिक ऑडियो कैसेट ता इसु इबा अदुगा प्रोड्यूस ओजा मसामकना तौबीबनी कुथी यंगबा डॉक्टर हाइबा अहुम से ओजाना पुथोकपीरे मसिगी अहुम सिदा ओजाना ख्वाइदगी नुंगाइबा ख्वाइदे पामजबसे करम फिल्म से ओइब्रा ऑडियो कैसेट की वारी से ओइदोरिब्रा नत्रगा डॉक्यूमेंट्री फिल्म से फिल्म तेन पुथोकपसे सी ओइगद्रा करम ओइगनी डॉक्यूमेंट्री फिल्म दने हीरोइन मिहातपी हारिसे अच्छा इन पाबजाना इरगा पाबजाना फोगिबा कनो वो हीरोइन कनो कोई अंगांग मचा नुपा से हाइबे इंद्रे ना सुम लेरमबदगी ngal la number 4 charu na number 4 charu na ma kano oire फतबा चिंजाक चारबनी ना फतबा अंगांग ओइरे मदुदा सिगी हीरोइन मिहात पि हाइरि से अंगांग सिगी ममा से ओइदोरिब्रा मागी कैरेक्टर से हीरोइन मिहात पि हाइना फिल्म ममिक से थोली बनी ना मी फिल्म सिदा मिहात पा मदि यावरि दना ओजा यावि मिहात पसे कना ओइ फिल्म दुदा हीरोइन मिहात पि से हात लिसे मोगे हीरोइन योन बलाकवा मी सिदो अदो बाजारदा लाए बाजार लागने मोइना योलिबो ओके अदुदी हाइरिबा फतब चिंजाक से योलिबा सिंबु हातपगी वारी मतेक अमदी ओइरे अदुगा अबोक्सिगी फिल्म से अखोगी नेशनल लेवल दा डॉक्यूमेंट्री फिल्म कंपटीशन का सु यामना तौविदना को चही खुदिंगी कोलकाता दा बेस तौबा मुंबई दा बेस तौबा मयाम लैबसे सुगुम्बा दा गादी थाबरा मधु फिल्म से थागी अते अते लमदसु थागी अदुगा कोई मणिपुर जो अदुम कनो द टीवी दा तुम लाई अदुगा ओजाना पुथोकपा फिल्म सिंगी मरक्ता अखोगी इंपैक्ट टॉक टू मणिपुर यंगबिरिबा व्यूअर्स सिंगी दमक्ता लाइरिक खरा पंजरके इखेंग लगता कंगलेपाक इंग्लिशिंग अनिगा सुपना मंगादा पुथोकपी साना खोटनाबदा तरुनी इंग्लिशिंग अनिगा सुपना मंगादा पुथोकपीरे अदुगा मणिपुर की मथौना लैबी नुपीसिंग इंग्लिशिंग अनिगा सुपना अनीदा पुथोकपी अदुगा सक्के तारो इसै इंग्लिशिंग अमगा चमापन मरफु तरा हुमदोइदा पुथोकपी थमोय अमगी पाउदम इंग्लिशिंग अनिगा सुपना तरुक अदुगा डॉक्टर अंबेडकर जनवरी 2005 हाइबदा ब्रीफ अकाउंट अमसु इरिसि मसिना तब अतोपसु लाइरिक मयाम इबिरे ओजाना दो सानरोय अमसु ओइरगा इगे हाइब खनबा वाखल से अमरोम ददी लंबी से मानदे ओजा अमना सानबनी चोंगबनी चेनबनी अदुगा इबसिना फम्मगा कोलम पाइरगा इबनी खेतनाबा अनि सिदा फिल्म पुथोके हाइना खलाइसे इगे हाइना खलाइसे करिगिनो आइदी फिल्म जी पुथोअगा अंगांग मयाम कनो जुको चातबा अंगांग मयाम सिदे अफबा थबक तौननबा हाइदना पुथोकजेबनिदा अफबा मेसेज अमा पीननबा अदो अबोकना पुथोइबा फिल्म सिना नत्रगा अबोकना इरिबा लाइरिक सिंग सिना मसी पारबा मतुंगदा अखोगी खुनाइगी लाइरिबा नहा सिंग हाइबा तारे को मोइदा लौसिनबा याबा खरदी लौसिनले ना खनबिरब्रा अदोनी मखोइना हौजिकी आइना इरोय लोइबगिदो कंगलेपाक निंगतमो हाइ अनि हाबदो अदुददिने आइना मदुरे इबदिने लोइना एजुकेशन मंगान फंगहलो अदुदगी इंडस्ट्री मयाम तौरगा अंगांग मयाम तम लैहनजी थबक तहनजी अदुदगी अंगांग मयाम से फननबा मसैसिदा कनो तौसी लोइनबा अदगी कमांडोना कनो नहारोन ने हाली मयाम दो अदुसु नगी नदोम चाइ मचानी नखुराई मचानी
adusu aduna iti madupuna magtokok na naman na ibanida adu ozana yamna phajaraba lairik su mayam ibirami aduga akoina ming oina di tajaba aduga ngasi akhoi gi mitmangda phammaga leibiramba aduga isana akhoi aigi wangang jage haina isana laksabado adumak akhoi gi impact tv gi oina di yamna laibak phabani haijage aduga ozada matang hangjaning base lairik ibaga film se film gi wari ma ibaga karam bane hena nungai madudi thoina masina nungai te leg te id adum apa base manipur ki apa masina tongning dana ne meta pataba ma ure phanaba ne he honaba ama ure adu phanaba ne honaba adu ni yang ne tawji di mi phanaba dagni ai khalli aduga ozana film se puthokpi ba matamda film se ire loiraba matungda film ama puthokpa haibasida magi character mayam ama yaudoni hojiki heroine mi hatpi haibasida drug yon basaba mi yaurok toini atop character yaurok toini makoi se mung nekpa ma suchangini aduga moina kumbi ba matam da khoina paisa pi ba ma suchangini adugi mayam se ozai thandana tawbibra natraga ozana team ama sarga mi ani ahum punjalaga pulap tawbibra kamaina taw madai saga to bachi bazar da heroin yon mado adu su aina sahalli adu dagi leiruba chatta to su sahalli loina ba aina paisa tingi ni aina khara pension khara phangbodo adu na adom paisa ting thoi ado ozana pension phangbaki paisa se sizina film da mapan gi lairik ibada film da thadaraga leire ga na hairaga yumgi mina di saudabra yumgi mina di ne aina madura paktha da thadagaraga ne makhoi na di saudi ramba yai adu bo aingo da saubadi utte adu ga aina taw khuding mak se moina ne ngamna ba da khona bani na moina dum khal wari su yamna nungairi ozasi ozana ngasi yauraiba stage se phangiba achievement mayam se yumgi support amagi matungda mai paklakpani haibudu su yamna chauna uba phange aduga karamna khogi society sida afaba purakadage mayambu achumba mayonda pura chatpa sida karam medium sizinaraga lairik amadi film gi medium sizinaraga mayama puthorak pasina mak akhugi damakta di yamna pukning thogat ningai ni haijage aduga break ki matungda hangada ba wahang mayama wali impact news fu mi eng taduna lebiyo mayam bamukana taram nokchari adom na yengbiri bis impact talk to manipur ni ai pinky okram ngasi ekhoina unazari ba si yamna pukchel chawba medal kaya ma phanga ba lamchen chen bada medal kaya ma phangla aba aduga film puthoi lyric su I adugumba yamna khoina tamjani ai oiraba misak amagani kana sunate mahak sagol sen taruni ozabu amuka hana taram nokchari oza film su puthoi lyric su I aduga lamchen su chelame adubu marak sida ina hangjaning base ozana masi myam se thado oga numit khudingi akhoi ki punsi sida pamjana tawbase kari kari oi pamjaba isai sakpa natraga lairik ibadi iba ama laikredana adu nataba ahangba matamdaga ozana kari tawraga laibi madugi matangda ahangba matamda aina hojik lairisi isai je iraga khoigi kari hai isai sakpa mayam do angang mayam do adu da loina thiluba mayum chatlaga thiluri ne aduga ai isai da moina sai adu adum haina pamjabani na ina isai ti hoji iri ando ozana ibiri be isai singse masi singki marakta isana ijabani na ningsing bibaga yaubra mate ka masakpi ba yagadra isai se aina iji ba isai si nungsi isai ngango haiba isai ngang biro aduga ne isai ngang ba haitraga su ozana isana ijagibani na isai mayek to mari mangadang tentakna haibiyo isai sapomu de haye kaw be wadi kaw re isai mayek su kaw bira broza isai mayek so mo hanuramina isikaide chahina yam selak pataraga di akaw bagi lairo nung da changba haibase mi khuding makna
थेंगनबा मायोगनबा ngakतani adubu ozana isai ibi hairiba makse hawjiksu iri haibiri se masimak yamna thagat ningai ni aikoina ahan oisalakpa matamda sonjalakpa matamda ai sole ai karinta tawba ngamdre hairaga phammaga leiba anambana loi oi phamba tumba charaga khara adum panglai da leiba ahal oisalabani ai di hairaga adugi mayamda toga ozana isai amu ibiri se masimak yamna thagat ningai ni haijage ado ozana ngasi impact tv da la impact tv da lak pase kari wakhandagi lakhibano haibadi sumaina program mayam tawe khangbadagi tv da ubadagi lakpibra natraga kanagumba amana moigi interview tawbani oza su chatpiyon hairaga lakpibra ai tomdagi wakhanda ai sumaina ai sidrigai manung sida aina tawramba mayam se loina phongdo oga aduga angang mayam se ai taw tamhona ba phata haudi tawdana ba haidana khandana laibani da aduga khigi hauzik sanaba hana pamambanina sanabagi manipur gi kachin koya leibas mafam singse sida kana lamjen cheli kari tawri haibaga di thigat pibra adu di yang thigat khara jane lamjen kana cheli adu tawli ai ga chermina ba mayam naharon mayam do adu cheli ka na ga dum ai sabana madu telephone tawnarim adu nong phadoka unabra haibati unai nong phadoka sune hujiki ai ge lamje ga chermina ba karan angang ori bedo ai di ngamdramina aduna chatli mayumda kai ngama tamda auto to ngi hek chatli aduga ozana hujik manipur da ko akhoi manipur se hana daki sudum ban tawrai blockade tawrai aduna akhoi mahairoi sing se college da blockade tawba ban tawba sina maram oiraga lairik tamba phangdaba hujik manipur university su lairik tamba phangdadana tha ama hena mayama strike tawduna tawri base siki matang sida ozana kari haibiningi manipur gi education system da manipur gi education system je asugi matik chole aduna ai karamai tawsike han education gi maram jida ina adom iraga khabar jida daily newspaper da adom hape adu ka maduna akoi gi angang jing se phana ba natraga education gi matang sida kari moi sarkar na tawri se na tai jada ngak tawre ba sarkar si jo adu ko na bai na ena sum newspaper da daily gi karam ba newspaper da di ibi aina ibase pongna pham adagi sangai adu ani sangai hin khara yam i aduga ozana hujikta haibi akhoi sarkar na tawri sisu asoiba mayam leire masigi matang sida aina aise education minister ne na khanbi roza aise education minister ni ozada hujik chance ma phange haining ba khara ingonda haibi yu education minister sida haining ba khara haibi yu hai taragadi ozana kari haibi gane aina education mantri kana minister sida ai haidoi se asumai tawdana akhoi manipur se mang batare mang dana bane apaba thamak tawro angang mayam si phanana ba education si chakhotna ba ama tawna ba ire jana mit usalna na laireno yam nungai je yamna fajaba message ama su pibire education department the education minister di pire aduga sports ki amuk lak se oza sports ki minister se ai ni haina khanbiro ozana kari haibi gani sports ki matang da sport ki minister se so ki matek phagre mai pe ma yam phajani ko ai mayum da chatle sport ki do aduga da sum mana ne dom sport ki maram da ngang ko pa mayam de loi na bang ne dum phanana ba taw biro hai na dum hai aduga ozaki hojik haugalai ba issue hai tare ko imung da dum hai tare lamjen chen ba se pamjaba gadi yaubra hojik moi ai gi imung da lamjen chen ba pamjaba se yaw tere kari gini haina khali lamjen chen ba da yauna thongna phaba mi amana imung sida leiraga imung sigi mi amatana lamjen chening ba phaudri se kari gini na khali makoina pamjabana lamjen pamjade makoin pamjabadi karam hain tawraga kano tawsige sakhot na ba tawsige haidana adom ate mai pamjaba
थबक चंगी कनो तौद्रे लंजेन है पामजद्रे पामद तारगसु ओजाना तौरंब मयाम सिनदी सकता ए नत्रा मखोइदसु मखोइना मपान चटप मतमदा कनानो तरुनी दो खय अबोकनी हाइरमदुइनेबा नत्रगा आइगी इमाने हाइबा मतमदा मोइसु चौथोक चनिङाइ ओइरमगनी कैगिनोदि मणिपुर मियामना खंगनारिबसे सगोलसेम तरुनी से कनानो हाइ तारगदी आइगी मी अमा ओइबा हाइबसे आइगिदि चौथोक चनिङाइनि नत्रा ओजा ओजा ngasiगी प्रोग्राम से यामना नुंगाइजे ओजाना खोइगी स्टूडियो दा लाकपिरगा आइजे अनी हरक हन्ना लाकपा ngamaroy अइजे वारी साहौरसी आइगी फोंदोकनिंगबा मयाम फोंदोकेना लाकपिबसे मसे यामना नुंगाइजे अदुगा याम कुइना हाइतारेको चाही कुइना इसासे कंदना लैबिखो अना अयेक याउबिगनु अदुदुगा मथंग ngamba मतमदसु अखोइगी स्टूडियो सिदा इंपैक्ट टीवी गी अखोइगी बिल्डिंग सिदा लागा स्टूडियो से फम्मगा पाउताक मयाम पिबिखो मसी हाइजरगा ngasiगी टॉक टू मणिपुर की एपिसोड सी मतंग स्वाइसदा लोइसिनजरगे अदुगी अदुगा मथंगी वीकता अनोब पर्सनालिटी अमगा लोइनना वारी नुंगाइरबा वारी मयाम पुदुना लाक्चगे ngasiगीदी काइनेनबा याथंगनिजरी पिनाबिरसे।